Convergence Mela Aduda Government Department Tarama Tuina Saru Yaduna Miam the Kanabakaya Piki Taramanduda Chief Guest Oina Saru Yakiba Mayang Bam Ingo Jana Fondo Kibadap Government na Miam with the Wapakalat Liba Yaifa Tarang Sing Asi Maramda Miam that Nintina Kangan Bagaduna Department Sing Asi Amaga Kusam Naraga Yaifa Tarang Sing Asi Kanaba Convergence Mela Pangtok Liba Pamashida Panghan Nanabagi Demo Convergence Mela Asi Pangtopani Miamna Mela Asi Kanabat Lobiraga Hanbiu Haiki Union of Treatment and Rehabilitation of Users for Social Transformation UTRASNA Department of Social Welfare Ge Mategalonana Marginalist and Improvised Background Oidaba Drug Users Chamaga Marifutara Humdoibo Numit Nifu Manga Chupna Sinagadaba Free Detoxification Come De-Addiction Camp among Asidagi Hodokre Chungmayong Dalaiba Tangzam Birchandra Make Pakpi Community Hall da Pangtokpa Camp Hodopagi Taramadada Wankai SNB Constituency Ge MLA Tangzam Arun Kumar Department of Social Welfare Government of Manipur gi Director gi Anand Arambam amasung UTRAS ki President Herojit Sagol Semna athoiba mitung akhanaba mitung amadi Tharomapu oina saru yaki Tharomga mari lenana MLA Arun Kumar na hai matam amada drug chaba se fashion amagomna launarami khunai asida drug chaba gi chang noma gi wangkhalakpa amadi drug char re hairagasu hanagi punshida lakna bhonabada thengnariba drug chadaba kaya mayaknaba amadi Fauba Taza Bidaba Asigumba Kaya Asibu Koknanaba UTRAS na Pakalak Libak Kongtang Asi Afava Amakakni Lamdam Asada Private Amadil Engaki Rehabilitation Center Lay Haragasu Mapung Fana Chalai Bangamdaba Selgi Awat Palaiba Tanja Sida Sponsor Galoina na UTRAS na Nisana Laichuraba Miyoi Jamaga Koi Hanagi Punshida Sidasu Nisa Sizinaba Mui Kayagi Mahinda Laknaba UTRAS na Hotnarakliba Sida Angamba Mating Pangani Fongdoki I apam lambisida I la lurasu I achumba lambida la age and Sagi will lama galoinana Chala Agadi, Soidana to my Pakani. School Rally Challenge for Tobacco Awareness and Tobacco Free Educational Institutions Tofai Matangda Nomangoiba District Level Sensitization Workshop Ama Ngasil Lamfella Laiba SCERT Multipurpose Hall the Pangtokre Tharom Adu Director of SCERT PE Cell na Director of Education S Amadi Health Department Punna Kusamaduna Pangtokipani Tharom Adu da Retail Professor W Navakumarna Overview of Tobacco Control Amadi Screening of Tofai Journey National Health Mission Ge Anti CPG SNO Dr. Hai Sujatana Overview of Tobacco Prevalence in India with focus on children, adolescents and youth. Advocate T.S. Raskishona Legal Provision and Policy Preventing Minor Access to Tobacco Amadi Education Joint Director M. Premchandrana School Visit for Hands-on Experience for Reality Challenge and Implementation of Tofai Guideline Haiba Tongan ba topics sing that resource person sing oina wangang ki Janjakta Mipal Tanglaga Kaidonunda Nungai Fabak Kunai Ama Purpangam Haina, Pabung Iboyama Memorial Trust Convener KS Gopena Fongdokre, Ngasi Yasque Police Land Laiba, Manipur Dramatic Union Hall da Pabung Iboyama Memorial Trust Nasinduna, Mapalak Shuba Death Anniversary of Pabung Iboyama, Father of Social Worker Gamalinana, one day discussion on Manipuri Apunba Saktam Amadi, Manava Kunai, Highway Matanga Kanana Bagit Taramga Marilena, Wafam Asi KS Gopen Luang Fongdokibani, Taramaduga Marilena, Pabung Ibu Yamagi photo that lay shukatuna amadi minute ani tuminal yaptuna pabung ibu yamagi tawai mirena isorgi lekol da nungainap Nungai ay fanalay na bagiso tawni ki. Taromado da pori liberal may napaybi apunba Manipur gi President Soraisa Memcha, Committee on Human Rights Chairman Funindro Konsam, Amuko gi President Sorokaibam Sanjoy, Amuawa gi President Yungkaibam Kunjarani, Youth Foundation for Fitness Service Manipur gi President Hizam Megachandra, National Research Center gi President Tongam Ajit, Amesko gi President Junglembal Wahengbam,
MSF की प्रेसिडेंट हिजम रोशन अमदी अम्पाको के प्रेसिडेंट हयातुर रहमानना अखनब मिथुंग ओइना सरुक याखी KS गोपेना मखा तारदुना चिंजाकता मिपाल तांगलगा वाखल लौसिंग अमदी थौना थोकपा ngamloi मणिपुर की अपुनबा सक्तम मनब खुनाय अमा सागतपदा मणिपुर की ngamkhai खक नतना चिंग अमदी तमदा पुथोकलिबा पोथोकसिंग अदु नुशी सानना चामिनदुना थमोय सिंग लेमिनबा मथौ ताई हौजे थोकलिबा इरांग असना मरम ओइरगा नेशनल हाईवे सिंगदा फ्री मूवमेंट ओइबा ngamdabadagi चिंजाकता अमदी तोंगान तोंगान बलमदा मणिपुर मियामदा अवा चैथें कया पीरी मसी इंडिया लेंगाकना उशन्नदा सादुना येंगलगा लेरिबा असिना ताकपदी मसिदा इंडिया लेंगाकना तौगे हाइना तौबनी हाइना ताकपनी मणिपुर असे निंग तंबा लेबाक अमा ओइरंबा मरमना लमदा मसिदा खुंदामिनरिबा येलौमी फ्रूप अखोय खुदिंगमकना निंग तमना मिपाल तांगदना हिंगनबा होनसी Bung ibu yai mana hinglingai matamda kanglup amaga amaga nungsinana leminaba Pabung ibu yai mana hinglingai matamda kanglup amaga amaga nungsinana leminaba hotnabada lauramba thaudang adu hauziki mirona nahona na ningsingma mathau tai haiki Trust na sinjar kanda sahi khutingi asmana sinjar pasyandak sinama pansubani aduna sigi matang sida pabung ni boy magi sigi function sigi mari leina na khoina ji haijaning baji kari no hai kanda manipur da haji jik leiriba phibam ji karma phibam da leire har kanda khoina pamjari ba mayam duki pora ona taina bada khoi loina sakre Jal Jeevan Mission JJM scheme gi makhada har ghar jal gi makhada lamlongai da leiba yumthong yankhai yauna primary school amadi angawani center ahumda thaknaba ising phanghandana ising phangale haribasi marilinaba authorities singna nimit 10 fawgi manungda sengdoraktaba tarabadi panchayat leiba ward 10 gi mipun khudingmakna achoba agitation amaga loina mafam asida ising phangle haina phongdorak liba committee gi mthakta logi matung inna court PIL Taragani Haina, Laren Kabi Kadangban Gram Panchayat ke Chairperson and Bobina Fongdorakli. Wafam Asi Ngasi Lamlongai Development Youth Club na Sinduna, Lamlongai Community Hall da Lamlongai Khungangda Jal Jeevan Mission JJM scheme gi makhada thaknaba ising yumthong yankhai yauna primary school amadi Anganwadi Center ahumda phanghale haiduna Google da upload tarokhiba adubo Yaning dawa fongdok laduna miyam gi mifam ama pangthokhiba aduga marilena fongdokhibani Chairperson and Ibobina Lamlongai Kunda ngasi fawba JJM scheme gi makhada yumthong amata da ising phangba leitri toti pai fawba ningthina tingba loitri mafam asida JJM gi ising phangale haina fongdorak liba asi laibak thibani masida natana ising pipe haidin Ising pire haiduna Google da upload tarokliba asina mafam aduda puchal saina panchayat thabak tawjariba miyoi singbo miyam da lan uhanduna aikoi masal ge marakta nungsinada naba hotnarakliba asi athuba matamda topiyo lamdam asina lairiba MLA minister amadi MP singda panchayat lairiba local body singda aranba mieng thamduna local body panchayat po mingchat thinanaba tawbata natana khungangda lairiba miyoi singbo apang basina ba tarokliba manipur gi lengak amadi MLA Minister Yauna MP na asigumba thabak asi tawbiganu loinana ising phangdawa mafamda ising phangle haijinduna Google tawsinduna makoi gi UC lowa yanaba thabak tarokpana panchayat laiba chairperson Jula Parishad Pradhan amadi members singbo miyamna lana uduna aikoi masal ge marakta nungsinada naba silaklibasi athuwa matamda toktrabadi masjid chenariba committee singi mathakta logi mateng lauduna courta PIL tharagani haina so phongdokhi अचौबा एजिटेशन अमा लौरगा कानाना मसिगी लेरमिबा अखोगी कमिटी सेममिबा इसिंग फंगे हैना तौरमिबजा मसिगी मथक्ता लीगल ओइबा एक्शन अखोई PIL थारगनी हैना पंचायत की माइकैदगी खंगनजरी Democratic People's Front DPF Manipur gi Youth Wing Oriba Democratic Youth Front Manipur na sinduna state asege tongan tongan ba fam singda pangthogadoriba first aid training pibagi tharom amangasi wangkhaidan leiba party asege state office ta hodokre tharom adu DPF Manipur gi state president Dr Narengbam Rajiv Kumar na mayai tangbal lauduna hodokhi tharom ga marilana DPF Manipur gi president Dr Narengbam Rajiv Kumar na haikibada hawalakliba naharo singbo hiram kayada training piduna haithoi singthoi hanbagi tangai fodaba leidi tungi yumbira orakadauba naha singbo lamjan lamtak tawduna leibaki thaudang amamam lahonnaba hotnaminasi haiki ngasi training aduda
ꯌꯨꯠ ꯌꯥꯡꯈꯩ ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤ lamdam masibu malemda masak takliba ponigi masing noma kangdana hantarakliba asidagi nathaiduna masing hena yamkhat hannabagi khongthang ama oina Directorate of Veterinary and Animal Husbandry gi mieng makhada Imphal West District Polo Association senduna Breeding and Rising Horse Haibayramda nomagi oiba training program ama pangthokre state asigi mafam kayada leiba Manipur poni bu nungshizaba miyoi kayana saru yaduna Nauremthong Lasram lekai da leiba Kangchup Road Young and Physical Sports Association gi office ta pangthokiba tharom aduga marilina Chongtham Ajit Kauba poni owner amana haikibada ngasi lamdam asida poni gi masing asi ka hena hantarakpa maramna asigumlaba tanglaba sagwal makal asibu karamna kangani amadi masing hengat handage haibadu khananainaba pangthokpa thauramni tharom asida sagwal ama loiba matamda karamna yokani machinjak thaba amadi matam gi oiba leina tinadagi karamna ngakthokani haiba wafam singsu khananainagani haiba wafam sing phongdokhi Pande training program ni veterinary ga pony breeding and rising horse and haraga koigi Imphal West District Polo Association sinjaba veterinary and animal husbandry department pullaga sinjaba program ni Manipur ngasi Arkesna Tombi Vidyalaya School da Juribam District Police na senduna chama kontra mari suba Manipur Police Rising Day ga melena na Policeman for the Nation haiba thimda painting competition ama pangthokre pangthokiba painting competition asida class 6 tagi class 10 fawi mahiroi singna saru yaki competition asi Arkesna Tombi Vidyalaya School amadi Borobekra Higher Secondary School da pangthokki Arkesna Tombi Vidyalaya School da pangthokiba painting competition asida school tara marigi mahiroi humfu tare na saru yaki Borobekra Higher Secondary School da pangthokiba painting competition asida school ahumge mahiroi tarani thoina saru yaki ngasi pangthokliba competition asiga marilina na SDPO Juriba Nur Kamal Sheikh MPS na haikibada District Police na senduna painting competition asi pangthokpani maru oina Manipurgi DGP amadi Juribamge SP ge lichung makada Tharom sing asi pangthokpani masi miyamna angamba mateng pangbiu haina phongdokhi Kokina lan taraklaba matungda puwa thangba ngamloidaba salgi demand ka hena laksinbagi mayauta hiang thangna leiba Kamakya Pemtong College ke teaching amadi non teaching staff singna wakat mifam phamkre wakat mifam aduda maheloi sangda aki akang pibiganu maheloi sang yokhatsi maheloi sangda puwa thangba ngamloidaba demand tobiganu haina thaba pleka sing sujinaki wakat mifam ga mari lena saru yakiba singe maikaidagi phongdorakpada college asi lising ani kumathoidagi adel orakpada ngairibani adel college oibana college asi staff sing asi apikpa tolop khara phangduna imung manung wana puduna lakli warabasu wana state asida thokliba irang manungda college ki staff singi maikaidagi awaba taraba miyamda matamgi oiba mateng kaya pangduna lakhi loinana ada college oirabasu college asigi staff sing amadi committee ga tanaraga infrastructure fagatnaba hotnabani NEP 2020 gi matung inna F semester chanarakpana department tara upgrade tongnaba kanna hotnaribani asigumba awaba kaya khanglinge metamsida tongan ba loop singna piba ngambagi wangmada demand toksilakli demand pide haiduna staff singda phongi khuthangda akiba kaya satharakle asigumba akiba pibagi thawong asina maram oiraga college asi chalaiba ngamdabagi fibam da leire asigumba thawong kaya asina maram oiraga college asige academic atmosphere de su trauna chaitheng phangli college asida singna makata na awaba pibiraganu awaba pibagi mahuta college asina lamdam asige maheroi singda mating leiba awangba thaki mahei pina ba hotnari basida sagatpiu haina appeal tawrki Bisnupur District alaiba private school sengi apunba loop ama oriba Bisnupur District recognized private school association na transformation leadership in school principalship understanding the core values and changing roles under NEP 2020 haibahiramda nomagi oiba orientation program ama ST John English High School Nambola lakliba November gi anida pangthoklagani masida Manipur leiba school sengi principal amadi founder singna saru yabiu haina BD RPSA ge secretary Nomaitham Santa Kumarna school asida ngase pangthokpa paugi mifamda miyamda paujalakli mahakna makha takhibada JEO John 4 Bisnupur A Gunamani yauna pangthokadaba tharomdu mani morning amadi afternoon session ani khadotuna NEP 2020 amadi NCF 2023 reforms develop leadership competencies
learn how to create data-driven SIPS using measurable ORKS ki matang dan inaduna Manipur da lairiba principal amadi founders singda professional leadership and collaborative learning among schools haibasida mapung phana khangan naba pandam thamli maram sina mailina basingna chotliba tha sige tang kuntra fawi manungda mobile number 70052429S7 natraga 8974068018 amadi 9615157661 da paw phawira u haiki BDRPS ke president Wahengbom Lokendro na phongdokhibada program asida school principal amadi founders tengna administration tawna budget alignment digital monitoring khudengmak neinagani maram sina Manipur da leiba school singi founders sing amadi principal singna saru yabidana afaba school sing ohelase haiki orientation program asi yaw yabai gudong sabasi lobbiu adugo lenana hariba aikoigi orientation program asina aikoigi Manipur gi education asida achauba mayonama aikoi NAP 2020 ga mari lenana state sigi school singda hena mating leiba dumba education ama oigeni haibagi cheba thajabduda pandam ojarga chinjabani Senior citizens tengi yaifa thawang pakhat na bagi damakta India lengak na komjali sing ama chamapat malfut tarama panda National Policy for Older Person haina semkre amuk hana komjali sing ani tarama thoida hariba policy nauna amuk semduna thamkre adubu state asidadi ngasi fawa hariba policy asi natraga manaba amata leitriba asi lehanana ba lengak ta taksilagani haina All Manipur Senior Citizens Confederation amas kona phongdorakle hiramasiga mailena ngasi Manipur Press Cup ta pangthokiba association asigi ani shuba mifamga Nana Association Astig General Secretary S. Sarab Kumar Nahai Ching Amadi Tamda Senior Citizens Tengi Oiba Forum Amadi Association Na Chingba Kaya Semduna Laikre Adubu Ngasi Fauba Amata Oina Punsindana Lakli Adubu All India Senior Citizens Confederation Gi Yathang Matung Inna Trahi Ching amadi tam khaidok pagi mahutta senior citizens tengi oiba apunba forum ama semlaga amata oina thabak tominaduna madugi khola odu tagi amadi atopa state singa awang nongpok state singa yengnabada leiriba kudong chadaba sing adu khetnei maram asina apunbagi forum ama semlaga makhoigi kudong chadaba nungaitaba sing adu India lengakta yehonge haibadagi All Manipur Senior Citizens Confederation amaskon asi nongna sem kibani mahakna makha tarduna hai Amaskona Senior Citizens Katagi Oiba Tabak Tauram Kaya Pangtokani Masida Rasniti Yauroi Amadi Landing Laisuni Ketnaba Tamdana Tabak Togani Amadi Center Amadi State Lengaki Scheme Kunitoi Hembada Senior Citizens Sengi Oiba Kudong Java Kaya Fanghali Madugi Manunda All Expansion Hospital Chatpamatamda Senior Citizens Sengi Oiba Tongama Kudong Java Ladiba Scheme Kaya Asi Lamdamasigi Jing Amadi Tamda Kayam Yamna Yaholabagi Amadi Kanaba Kaya Fanghalabagi Haibagi matangda thigatnaba semba forum amasuni handaktasu India lengakna senior citizens singi damakta insurance scheme da free of cost ta tahanba amadi saving scheme phawba senior citizens singda chada nipan hengatuna khudang chaba piri amadi India lengakna National Policy for Older Persons semduna mapung fana chotnanaba semkhrabani hariba policy asi Manipur desu semba mathau tari maram asina policy asi sembi naba Manipur lengakta taksilagani phongdokki Masi policy sembiu aidana Manipur gi oiba separate policy Delhi gi policy du dagi haipet manaba oibe ai kitang semdok chenjin tawraga Manipur gi chatna role mayam ja hapchal laga tawbasima sembiu haibagi kano se koi amagi koi sida koi yaujeri Japan gi ahanba nupi Prime Minister Sanai Takaichina Donald Trump bu malemgi wathok kaya bu sangtainanaba sinbagi damak thagatpa phongdokre US President asibu Nobel Peace Prize ki damak nominate tawnabagi ngasi Donald Trump bu tawnaba phongdokre masi Donald Trump bu Nobel Peace Prize ki damak nominate tawba anirak subani Sanai Takaichina Donald Trump ki Japan khongsebu leibak ani gi mari gi sanagi chahini haina singthaki leibak ani na yanache amasu khudyek pinaki Central Government Employees ki pay structure ki amadi retirement benefits sem liba at Central Pay Commission CPC ki terms of reference
adu union cabinet na ayaba pikre hari central government employees singi salaries amadi ate kanava singi matangda yengsinanaba SCPCSC lisingani kuimangai January da stem kibani commission asigi chairperson part time member ama amasung member secretary amana sagani commission asi sem khrabagi matungda thap Tara Nipagi Manunda recommendation Sangwadabani, recommendation Semlam Daidap, Tongan factors sing Munna Kanduna Sangwadabani Hari. Sanabagi Pau. Manipur University Sports Committee Kanchipur Imphal gi Mieng Makada Nambol L Sanoi College Nambol La Yumbu Iduna Nimit Nini Chitagadaba Manipur University Inter College Weightlifting Men and Women and Powerlifting Men and Women Competition 2025-26 College Asigi Multipurpose Hall da ngasi hautokre Tharom aduda Manipur University gi Assistant Director of Sports amadi MU Sports Committee gi Secretary Dr. C.S. Pradeep Nambol L Sanoi College Nambol gi Principal D.S. Sobita Nambol L Sanoi College Nambol Staff Association Gate President S. Turok Chandranap Atuba Mituna Singh Oina Saru Yaki Tharom Duda Manipur Gi Tonghanba College Singh Liver College Luang Sangbam NG College Lamphalpat Biramangal College Sawongbung Sri Gaura Govind Girls College Kurai Regional College Lilong Chazing Pravavati College Mayang Imphal Thambalmari College Oinam Nambol L Sanoi College Nambol Lilong Haurebi College Lilong CI College Bisnupur Manipur College Singzamaigi Mahiroi Nupi Mapan Amadi Nupa Mahiroi Tarana Saru Yaduna Weightlifting Amadi Powerlifting da Athoy Ahen Tanari Malemgi oina khwaidagi liraba amadi ahingba polo ground amasu oriba Imphagi Mapal Kangjaibungda tha asigi 18 dagi hauduna satariba 39 suba N Hazari amasung Dr. N Tombi State Polo Tournament 2025 da X Polo Club Wangkai amadi Black Watch Polo Club Bawpura Mai Pakre Manipur Horse Riding and Polo Association MHRP na sinduna Manipur gi tongan ba Polo Club Kuntra Nipana Saru Yaraga League Kam Knockout Basis Tariba State Polo Tournament asigi ngasi nutilpung aniga minute mga tabada sanakiba hanba ground gi Kulumdoi Shuba League Master X Polo Club Wangkai Nap Iwadaw Tangjeng Polo Club Moirangbo Panjal Taramhumdoi anida maithiba piraga semi final chongba ngamki ani suba ground gi Kunmari Suba League Master na Black Watch Polo Club Bahawurana Imphal Riding Polo Club Lamfelbo Panjal Taramanga anida maithiba piduna semi final chongba ngamki bani Sek Babu Macha Memorial Trust na sponsor tauba amadi All Manipur Football Association na senduna punna team 15 na saru iyaduna sektada leiba SSC ground satariba ahum suba Manipur Premier League 2025-26 ki ngasi sanaki ba ahanba match ta Sawalban United SU amadi Sangai Heroes SG Hais anina akan mamawongda lambatang waduna sanaki ba match aduda Sawalban United na Sangai Heroes bu Panjal amas nunda maitiba PK amadi League Asigi ani shuba match oina Athletic Brothers Association amadi Imphal Youth Football Club ani sanaki ba match na Athletic Brothers Association na Imphal Youth Football Club bu Panjal ani sanada da maitiba PK Imphal West District Football Association na senduna punna team 6 na saru iyaduna Patsoi Part 2 da leiba Pamyal Ground da tariba kuimanga suba Super Division Football League 2025-26 ngasi sanakiba match ta Pamyal Patsoi amadi Sajing inakan balup Sajing anina akan mamawong da lambatang naduna sanakiba match aduda Pamyal Patsoi na Sajing inakan balup Sajing bo Panjal ahum anida maitiba piki bagadonya na League Astig hayenge match oina nuntilgi pung anita ba matamda Youth Welfare Club malom amadi Northern Crown Club Khongampat ani lambatong naragani hari All Juribam Sports Association Asana Senduna Juribam Higher Secondary School gi sanabungda team 3 na saru yaduna sanariba 19 and Horichoron Singh Memorial Sub Junior Boys Under 15 Football Tournament 2025 kingasit sanakiba ani shuba match CKC na KMYC bu Panjal ani sinada maitiba piduna CKC final changkre lakliba tang kontra mathogi nungthigi pung ani makai taba matamda tournament asigi final match CKC Chingdong Lekai ga Anandamul Club ani na sanagani
Jiribamgi Mahei Kulen Bidyanagada Leba Sports Complex ta Tim Tranitoina Saru Yaduna Kelo India ge Saru Ama Oina Sports Authority of India na support tawraga 156 Battalion CRPF na sinduna Jiribamgi Naha Singbo Hakchang Fana Ing Tapa Masung Chakotpa Purok Nabagi Pandamda Tim Tranitoina Saru Yaduna Nimit Tranitoina Chupna Sanagadoriba Cricket Tournament Ging Assist Anakiba Master State Club Divong na Juri Dynamos Lalpanibo Wicket Marida Matiba Pikre Juri Dynamos Panina toss ngamduna hana betting paiki over 19.4 da wicket tara siraga run 1 jam kontra loki masigi mayokta icha club divongna wicket marida juri dynamos lal panibo maitiba piki arebada maroeba pau amuka hana pizari Malam lai koi pung kanminasi hai bahiramda State Environment Conclave 2.0 ngasi haudokre. Langmai dongda nomagi oiba convergence mela ama pangthokre. Japan nupi Prime Minister Sanai Takaichi na US President Donald Trump Nobel Peace Prize ke nominate tong nabagi apam afongdokre. Luna Inter-College Weightlifting and Powerlifting Competition 2025-26 nasidagi haudokre. Matangan sada imes paron sa evolution jari mi eng tabiri basingbo amukahana kurumjari.